Longmay mangga tangi jagoy Saki tangi jagoy Longmay mangga tangi jagoy Saki tangi jagoy Tak tak Nikki Males Tak tak Nikki Males Tiro ne kongbul athau basingdugi Tiro ne kongbul athau basingdugi Khomnen mi kap thoglo ne Khambi baikal horo ne Pari imum samu pangal basa Pari imum samu pangal basa Na pam nam nam khambi mai hore Chocolate le mairi se launa khona Chocolate le mairi se launa khona Khomnen mi kap thoglo ne Khambi baikal horo ne Pari imum samu pangal basa Pari imum samu pangal basa
ꯀꯔꯤꯒꯤ ꯅꯪꯅ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯔꯤ ꯑꯋꯥꯐꯝꯗꯣ ꯑꯩꯈꯣꯏꯒꯤ ꯁꯔꯨꯛ ꯅꯠꯇꯔꯥ ꯂꯨꯝꯂ ꯀ꯭ꯔꯣꯁꯇ ꯄꯨꯗꯨꯅ ꯇꯥꯏꯕꯪ ꯎꯁꯤꯟ ꯑꯣꯏꯔꯤꯕ lumna cross to puduna taibang usin oiriba ibungogi mapana ay khoi na hinjari nangi cross ki mahayni nangi cross ki पुंसिगी अरोइब तांग तक तालमे दुनिया की हबीबी खुदा खातिमुल नबी की अरोइब पाउदमनी महाक की बिलालदा दरकार ओइब पुम्नमक लौनब लंबी कुरान मजीद में फुरकान हमीद अल्लाह ने यानब लंबी सुताकलले सुन्नत रसूल द पुंसी बुलेन ngasi belal khong se thang belum le aigi alwida widani nangonda aigi alwida widani nangonda ngasidi bilal khose thang belum la aigi alwida widani nangonda aigi alwida widani nangonda lawro se qur'an lawzar sunnat lawro se मसीना तालानी लंबी दो जन्नत की मसीना तालानी लंबी दो जन्नत की ngasiदी बिलाल खों से thang belum le aigi alwida widani nangonda aigi alwida widani nangonda awab tarat pada awab tarat pada awab
ꯀꯩꯗꯧꯅꯨꯡꯗ ꯀꯅꯥꯒꯤ ꯊꯃꯣꯏ ꯅꯥꯍꯟꯒꯅꯨ ꯀꯩꯗꯧꯅꯨꯡꯗ ꯀꯅꯥꯒꯤ ꯊꯃꯣꯏ ꯅꯥꯍꯟꯒꯅꯨ ꯉꯁꯤꯗꯤ ꯕꯦꯂꯥꯜ ꯈꯣꯡꯁꯦ ꯊꯥꯡꯕ ꯂꯨꯝꯂꯛꯂꯦ ꯑꯩꯒꯤ ꯑꯜꯋꯤꯗꯥ ꯑꯜꯋꯤꯗꯥꯅꯤ ꯅꯉꯣꯟꯗ ꯑꯩꯒꯤ ꯑꯜꯋꯤꯗꯥ ꯑꯜꯋꯤꯗꯥꯅꯤ ꯅꯉꯣꯟꯗ ꯄꯨꯜꯁꯤꯔꯥꯠꯇ ꯑꯩꯅ ꯎꯅꯔꯒꯤꯅ pulsirata aina pulsirata aina unaragina koibu aigi ummat singbu tahaningde madudai aigi ummat singbu tahaningde madudai ngasidi Bilal khose thangba lumlage aigi alwida alwidani nangonda aigi alwida alwidani nangonda mafamduda fangadraba kausarda layramge mafamduda fangadraba mafamduda fangadraba kausarda layramge aigi ummat singbu khawrang hanningde da aigi ummat singbu khawrang hanningde da ngasidi Bilal khose thangba lumlagle aigi alwida alwidani nangonda aigi alwida alwidani nangonda mafamduda fangadraba mizanda layramge mafamduda fangadraba mafamduda fangadraba mizanda layramge ummat singine kina henalum hanningida ummat singine kina henalum hanningida ngasidi Bilal khose thangba lumlagle aigi alwida alwidani nangonda aigi alwida alwidani
uidani nangonda mafamduda fangnadraba arasa leiramge mafamduda fangnadraba mafamduda fangnadraba arasa leiramge mafamduda katuna duabu tauramge mafamduda katuna duabu tauramge ngasidi bilal khongse thangba lunglakle aigi alwida alwidani nangonda aigi alwida alwidani nangonda aigi alwida alwidani nangonda aigi alwida alwidani nangonda Tinggal mapuna Iya'y pari
ꯁꯤꯔꯕ ꯃꯄꯨ ꯍꯩ ꯍꯩꯌꯥ Liba pumbabu Sembi sendi belong sinba Lingli paliba pumbabu Sembi sendi belong sinba Hitarang lendi sidaba mapu Hitarang lendi sidaba mapu Unin jay nang buhan na hala Unin jay rinye mapu Hay haya sidaba mapu
Pangkan su kan đời nào Pang tập su tập đời nào Con ở ghi khung thong đời Liên lạc lên Pang tập su tập đời nào Pangkan su kan đời nào Pang tập su tập đời nào Con ở ghi khung thong đời Liên lạc lên Pang tập su tập đời nào Sắc tâm đã ninh thi bi Chahi na màu na bi Chan na bi sinh na Koi shile Chan na bi sinh Business loan fangbigani. Business tawbiri chini naw singi nungai raba pauje. Security deposit amati yaudana amadi guarantor amati yaudana business loan oina lupa lakh ama fawba lobagi khudong chaba pizari. Hari basan phamasi tha tha gi oina singi gadaban. Hena khangbining labadi office ta laktuna loan manager ga tanabiu natraga call tobiu 878 777 0432 amukana 878 777 0432 Office timing ayuk ki pung tara dagina pung ahum phawba loinana ningthau kabadagina thangja phawba hangzari office address na loan for growth Thobal Okram near Waikhomani Girls College Lengsin biraksi Khapri Industries Tentha marungban amadi chingthangwa tainaba mafamda leizari yum sanana nabagidama khwaidigi faraba stone dust isingna samdrabasu seasonaba yaraba Khwaidigi faraba nikthokpagi mathau tadraba leirakliba khudimak amatta manghandana seasonarba yaraba nung asengbadagi chapkhairiga semba stone dust fangbiragani sel su yamna tingdraba yum sabagi khwaidigi faraba amadi tonga construction singidamak seasonarba yaraba stone dust Khapri Industry Tentha marungban amadi chingthamga tainabada marang kaina leijari mafam asida adomna laktrabasu mobile ta call tawbiraklaga Adom gi yum tana thinnabagi khudong chabasu leizari. Mobile number 8837352988. Loinana 708564467